Singda Pangthoknabagum Thoubal District ki Khangabok Leiba MMRC and Unity Park TASU ngasi All Thoubal District United Clubs Organization AMADI KHUNAI KANBA MEIRA PAIBI APUNBA ANINA KHUTSAMNARAGA SINDUNA 19 SUBA MANIPUR Integrity Day 2026 ki THOURAM PANGTHOKKHRE THOURAM aduda AMUCO gi advisor and Samshundarna athoiba mithunglen ATDUCO ki President Rajan Laisangthemna THOURAM apu AMUCO gi Secretary Organization Laishram Krishna Chandra KHUKAMPAL ki President Waikhom Maipak KM Blooming Higher Secondary School ki Founder KH Menjor Mangang Maryland Tangkhul Village ki Chief Mayar Chung Rinpam Tangkhul Village ke O Chief Rinpami AMADI Committee on Peaceful Coexistence Manipur ki Convener Sajat Buyamayumna akanaba mithunglen singoina saruk yaki Ilaipak inamtam Manipur gi APUNBA gi saktam amasung lamgi ngamkhai karigumba hiram amatada yashinaba tawroi punna khundaminariba kanglo furup yalhomi ichininaw mayamgi APUNBA gi pangal sangatminaduna manung amasung mapan gi safu khudimak thengnagani haina khongfom cheda leminaba haiba warib lokhiba thoram aduda thoram apugi warol piraduna ATDUCO gi President Laisangthem Rajan hai Lamdam Asigi tunglamchat yamna sana uba ngamba AMUCO gi layoikraba ahal laman singna ngasi makthokliba yongna mapu talakpagi mawong asi ubadagi aikhoi APUNBA saktam sagatkadabani haina APUNBA gi miyamgi rally ama chatkiba adu chahi 18 rak suba ningsing thoramni lairik khakta tamlaga awangba thaki competitive exam sing mai pakpa yaroi laishu haiba amasu mathautai maramasina aikhoi gi ahal laman singna thamlamba lairik te yaudaba laishu adu khangba mathautai Aikona August 13 amadi 13 asi karigidamakta pangthoklibano haibadu ngasigi amadi tungi mirol orakadoriba naharul khudimak tangai fadana khangba mathautai Aikogi irandam asi mikha pondaba maromdom lepchaba ningkha tamba leibak ama oirami adubu inkum jalising amaga chamapani futare ki August ki tang taraga marida numit tade hainariba British tagi numit hana maning makha tamki adubu maning makha tamlamba leibak amana minai naithang oiraga statehood fangbada thabal chonglaga penthokpa ngamlibani statehood adusu biyoi kaya thawai katkhraga amadi kaya amana soinai khraba matungda pirakpani maning makha tamlamba leibak ama oiramba iramdamasi ngasidi wapu taktana mache yenabaki thakta leirakle maramasina lamdamasi ki tungi yumbirel orakadoriba naharul singna tangai fadana dharma haibasi karishunate how maitei pangal tribe haiba ama laite mapu ama lei haiba khalaga iraipak iramdam gidamakta achumba tawramba adubuni iramdam asigi APUNBA gi saktam amadi ngamkhai ngaknaba gidamakta aikhoi khudimak amato oina lepminaba mathautai haina phongtokhi oiba tha amani August tha sidani khara lairang thatila ga saibung lani phojila ga saibama lani thatila ga saisne karino gari marang kino gari dam te observe tawrino haibni chingba aikoi chhatra chhatri sing yang maroi na khangin bamadaka wai phojila ga saisne karino phojila ga saibse aikoi Manipur gi ningkha tamamba adugumnaba Manipur si aikoi gi maitai ba haiba Manipur haiba lamasi kamlei ba haiba si han ningkha tamamba adugumnaba leiba amani maning makha tamamba adugumba leiba amana minai ne thang wera state 1970 gan state road phangmo tamda thabal jonga penthokpa ngamba adusu state road phangmani state road ta pirakpodate maduda mi kayam siro mi kayam soinai go mi kayam maina lei karbo mutani adubu Manipur gi ningkha tamamlaba adugum labat jati amada state road phangmada thabal jonga harawaga ngasi di kai dore lamji mapu takna machen jena bagi thatu yorabni madan maduna tunga horokliba tungi jumile oigadoi satra sati na koina ki khangedo se dharma haibse ate how mayang pangan maite yatunati dharma haibse achumba aikoi niwoi ba moina puogadi kaigumba khara lebaki kaigumba khara thabak tawbatai achumba ma karamba achumba aikoi tai niwoi ba haibse aikoi gi wan way khatani wan way haibdi ai sangbana ba atyagi makhada mapam tana popa madi maza makhatani haibi wakhalon se ko ya munna khanma ma daka hoi aikoi nioi ko ina pobani na nipi or su ni ba or su aikoi leiba ki da mutta kai mu khara di tawamba dai haibi wakhalon ji khalaga ngasi gi sigum laba punsin ji haiba integrity di haiba sina la ko matamda aikoi satri sing jengbi lagi ba laman roza guru sing amati la pini ba
अतै अतै जाति खुदिमकना अखोई मणिपुर दा लैबा असि लाइ मचा मसुनि हाइबतनि अदुबु लाइ मचा मसु हाइबसे हौजिक तंदु लेता दरु मतम मसिदा अखोई कछु वानिगा लेते मसि मालेंगि होइना हाइदि मसि खुदिमकता लोय थोप थोदो मक्तनि थोसु थोंना अदुइसु वासुवाना लाइ मचा मसुदि लाइ मचा मसु होइना मणिपुर दा लेबा जाति खुदिमकना अखोई मथकदा मपु अमा लै हाइबदो अखोई हौजिक यामना चेना थागोनबा मा दरकार होय अदु नत्रगजे अखोई ताइबंग मिओय बाइबसे यामना वाबगी मतम अमा लाकनी वाबजे सी वारिसि मथकसिदि हेना खंथेना वाबम लाकनी ताइबंग मिओय बा अखोइसे पोंगमदना पोपो मपोनी अखोइसे नोम नत्रग नोमदि लंबी दु चतकनी चतरि मरकसिदा अखोई हिंगी मतमदा अखोइसे मपु अमदगी अखोई थक्ता मपु मा सौदबो मपु अमा लै हाइबगा लोइना